International Women's Day lisin ani supna kun marina lakpada nupi bi khuding makpu Khoisnam Sarma IRB commandant haki mai kaidage yaifa pausel pisari hauzi Manipur gi oiriba tangdu leita da fevam aseda tongan ba hiram kayada thaugai puduna akhoi apunba Manipur amagidamakta honna biriba mepom khuding makpusu aihakna ikai khumna ba utchari loina na ngasigi yaifaraba numit asigi khudong chaba lawjaraga aihakna paujen janing basi nupi oibi aikhoina mama oibi aikhoina aduga pukchel chawba akhoi kathokpana mangjil tharaba mepum khudimakna aikhoigi ipai puna thambiramba Manipur adungai gi phurup kunthra mangana leisal oiduna semba lei pareng asi amuk hanna nupi oibi mama oibi aikhoina langla oiduna semlasi anoba Manipur ama yawolasi haibasini Manipur emana yaiphare